Soikiba khongthang amakhakna asuma khurau thangduna leihanbasi chumgadrane nungsirui haiduna bo kaungamdraba CHEINA khudol tamlambi mabo thamoida latuna mana intharamba kum adudagi kakhatke khandana mamal yamlaba punsi adubo arembada manghankibana achumba khongthang oigad Dr. Lin Thoingan binoklaga yam phareda hanaga hairedi kisu tawdre ado yaipuba nangbu kauthokba khakhatam simi yaipuba sunoklai aisu kauthoke di khanba aduda yada dawri ikta ningsingi kamai tawdoino khangti sidaidi thabak chilani ai aduga kauthokba ngambra yengasi aduna pharani nang thabak leitabagi aduda sum khanjan leiraba kainom tawri hoi aisu dumai khalabani Dr. Lin Thoi khara serious ta na mukhare nangna safa thaba yam ngam hana dai hairadi aduba hojikso cheksendaba yadaban alcohol or tobacco aduga maru oina smoking yam toina sizinadabana phani sungsin sizinaruno haiba phau haini nang hausi nasagi yam khangadabani diet phajana chaw workout kumba dum taw hoba yar yam ka hena tawsindrasu workout tawbanaso nangi mental health yam kanargan aduga tumba yadre na hekta sleeping pills kumba charuno ko hojikti Hoi doctor Lin Thoi nokmi wa makha mukhaire yareda doctor ana che Lin Thoi dum kauro hairabana troina nangonda kuina loina rasibu nachi olabani aise hoine che olabani haiso haibani kuiri ko che nangna ise na biraise nanam padona hey yar imuga dar kanu saidam inauda inauni khanjari ne hayeng waina ai jakau handoini no aga phagi waina hairakbani Is adugi di hydrasu adum kaudoi leir lohomodi yade aduga tanjadu da karomdagi no Ronald foot phawzil aga kanana lohomo yadresibo onsina duna famlamba anido Ronalda pulap yengai yai pubana ibo nang sina kai laina sarakbano phut hekta mana manin naida phawzil leisina na thawro imana nang lorjo kaka chawo ma thabak jalani na harakpaini Lin Thoi no aga Ronald bu kausele La adi leptraso phamula odana prabhu che phamaragi yaise loiradi pukragi khara thurin tobani Lin Thoi na khumjingai yaipubana tap oktuna maiga chakbro natraga natudu kana mankragi nanga de am phingidubo Ronald yaipubagi manakta fachangsilaga khudom biwo kaiwo hekta lakthare ibungo net tangau banangna noi mother ya pambani na graduation loira phawni thani na muktana leir hawjikna business management na muktamani daine aduga noi mata na lairi kai awada pale minau chona tharaiba nanaise ko aduga prabhudi businessman kaido oidorabani na nangi thabakhai dusune ngasi sindokna bahaidana ipa ibungo Srinivas haiba 90s ki hero do aduna order dorpa adugi aduna nanaise phamtoga leiba yadraba mayam sigi mathaktane aishu pakak ne sadana nupi ma koisilurabani na ekhoi nupi do adugi thabak amamu haidokka yaruidoba adugi loire Nupi ki machinde hena khapthar e hekta Ronaldo Lin Thoi noklaga hoi pukro loirabani adorana nang chindo yadre ko nupi ondoraba gain nupi gi so khulang langi dubo yadre da chilin thoi isau mama ma koiru dana ai su chinse nupi marayam helabani yaipuba phamlambadagi tapna hogatlaga Ronaldo gi lukham da khopak na sechile yare na chasilo mi doctor si nanga kuina leerdine mawi na ngaugrani ai laing baisil puthokpa ngamoi law yare Chalo yaipuba Ronald se am thura mal masa se ni na ta zadren tori se hoi je adudi ekhoi muk thoki hoi Ronald su channa thoye je ko na phajam pulase si haidu na yaipuba do Ronald na mama na macha chen duna pubago buduna chatkre Lin Thoi chatkre ba ani dugi mai kai yeng duna nokmi ani se usi phau he khande toris othok na sunung sinakre Ronald na yaipuba gi wajaba sidi khaida hairuni Kariga changdam nagani Hosikan pukminaba machin manaw phawa nungsina drakan sida Moy ani sina hina dom nungsinare nongmagi Somde hen Thoi sanaga yaifaga di loire amuk toiba drama da kanna ngauri yaifa yam pendra haibe mawngda makhot kadu phamungda phak tharaga As kaino haibani hero sina su khang drisa kai ginoba mamit ka tanga jala kaino khangdiba heroine sida ana sumtai na bileri Enthoi sana yam sauna khumi mase
lukham sida na pa phadong nupan nati mai se love is blind kai do raba ha phattaba nupi sina haiba sum lawraga mana heroine je sum atpiri se kai ginoba laptop ka pairaga langkini ngasi aina khoidau sauning dana ibema laptop se aina thugai se anirak surabani ko anoba sung sin sin bide handak nang namuk langaga thugai ga hero thugai ro anbam leina handamuk ka kairdi ne singju sarni anoba dum tarani Henthers na mamito faina Yaiphada yeng Yaipha nang karan tadradi yade kaina policy ama leibra na sage mina thawai jai kansida nang kona arembada laptop langmai mahut nang moina ne thongnau sidai langki sani ngasi nang makna aingonda dum na hairaba si hairaga Yaiphado thamoi kaibagi acting tawsili aduga ani do mug yengnaraga phak phak nokthore as yare henjille nangna drama gi bet nupi sa nang moina oiradi hena bakjani Era nangsu bed faudi oiroi he bed oiroi saruk ne hero sigi yumda leiba minai se asiwina oijaragi ani duna nokpada kaduma pungnin nil sinthano nupi ani dugi thongdo nok tawduna hai kari no ne heno ani bo imunga se pungnin hek nil lewani se thong se dang to se mama changa ke se nupi ani du sutara duna drama du post tawduna enthoishna na thongdu fathangle mama ke haige Noi ani ngasidi school ga chatabasida yam nungai ba malida Mata Shriya ngasidi as drama mi yeng bloi dor drama ne hairade ha si bana baga khangbi ponte ba khangde ma drama boiradi ekhodi nungai re nangama ne lyric su padi sana hoidi yeng lyric su pai drama su yeng masana sel thokna ba so na je mama da su handi thabak haira loine he kai nangna cha malon ba phau 12 karagan sidaide as mata Shriya yare ga dorage mana mama's girl oi baini aina ne papa's princess oi bagi marai ga consider ga harakpani princess sigang nabi nangama ko sinthano enthosna da mo consilaga sana nang ne ngasi da chawga thabak mafam da chal kari no khra sentok mina harakpani ko noi pabungna enthosna talle haiba yadabana aduma makok nom duna khome Hoi mama, ai chatke. Hoi, adudi noi ani su kai kai no chatho lao, aduga nang thabak chatnaba. Noi da phidam bado nang lo bala ani. Lao. Hoi la age mama. Sinthano makha da kumkre enthoshna. Sinthano he kumkibaga talle haibagum sugatuna phamong da long na hipthai. Ngasi khatang suti phangba se si sumang han bidore ba. Noi bet le heru ra khangdaba na bungduna. Ai ne, ai yam bendi ko yai pha. Upai leite. Thabak phangning khodana ha. Yam independent kai do oining bai ne base waja daba enthosna leramba mon amana Yaiphada khangthom thomi aduga fuk hawatlaga makhada chen thakre asumna su laurame pharamani ne yam lakna ning khoba Yaiphadu enthosna na adum ne hek torakani khangdabana mama sado ngakpa ngamda floor da longsili fuk hawatna enthosna bu tanare hai sana haibi to ngambe nangai khoba nungai ningasi Somdana nupa ani do lyric sing du kolaga bookstore du dagi thoklakpani tungdagi nupi amana Ronald ani du tung onthoga kanano haina yengakpani Nehaga malem ga oirame ai side koi miss Nehaga ekoi hero malem gani ne kamai dorige nungai ribo nungai udaba bu phana koire ne noi ni di nungai ribo Ronald na wina dum khome nungai ado malem soide sum lepa nungai de cafe am da coffee thaga phasan chanasi Aikoi sembang mona sulagani Neha harauna phana dum phare ne madoi nupi du su doctor tam khibadagi unaba phangdrabani Rona aina silakpadi adum phabani law thangnaba cafe shi du changa ngairisi moi mari do adwai manak nakna leramba cafe mada changduna mona bulak pangai duna leire Yaipu bana mona lak pangai boina chana ba kai no order tawrodana neha hoi nei kai chadoi na hero Ronaldo nang na nupi nang thok toro chabai matang se adoi chak charak triko nang na phana basil hoi nei hom leira mo dode Yaipu ba malem do ansinduna malem nang di kamai tore adam no ngai bai Ronald ani du gi wari du yausile ekoi malem di paisa ga thin pai kre gaino malem nang kai thabak tawrage haise bhai ai private school da class 9 10 gi social science ki oza in puri aduga angang tuition khar su sum tawri adudi am phaina
Ronald aniduna ikoi koinaba mawang amada wari sabaduda karimnaraga kaino noinina officer masen wari sanabai type yam formal da wari sanaisina meeting room ni gain khaluraba Yaipuba khara lemna leizarambado Ronald na namdana hek ngamhandre Yaipuba Ronald gi lukham da khopak na thajili aduga haima jandan kitan lim gi dawani yari dawri swaida kana impress tawdoi legi nangna khanglim galem khaleisina Yaipuba marai bakto haifet khotlaga Ronald as noi ani sediba ado Yaipuba nangbu kamai tawrige nasadi kaisu tawdraba aisa dumpang na sana leiri haiduni Isabudi kaisu tawdreda yam phare oh phare du boide Ronald mona lakpa ubada hare aidi gadai da khudi thira leikhraja nona khalurini lakmandabuda traffic jam da yawraga leiruini aduini mayam saw yade aina loi ngai hale waramani nehana tab oktuna kariyeba neha kidawrage doctor oiramdai giro bebarga sekalaise ha yam bebaraba matam khara khak punda basida as loire as adoina te minung sibi nangwa aidine aikhoi ka siloi kaw khrabasini kaude aikhoi baby ne habo kido kawdoino Ronald na yam ware sengba noi nupi gi kenabi do kondor aikhoi mitnar mana makhata pairam barumal dana Ronald thomi nangna su yam yetli se kaino Yaipuba hoi malim hoi tumin ying smain ying lebu kaidoge ha nachinda nupi marai ma helabanina Malim nuklaga as yarese noina taina na mukhana khalani lasta Malaya noina mana basa aina leme na koiraga made lemamtre asimta sindok piuba ai maloina bada wariba Malim Yaipuba ne ha moi ahumdo managi wata duda wan thakai nokle Ronaldi manada saunaga yengi poni Yaipuba noklaga aduna parani mona ama sindosi sigi calling ka Ronald se nataba nap lawba ma thibirage koi Hoyai aduna par masa kuira ka sum kainom tawsile freedom gam ta phangdre Yaipuba thaina na ima gai paga na kainom tawbaga thingdoi tawra leiba hauzik na ne moina thadora kanda na masigi yong hanuba manbasina muk thingbir ai nungai baga am ta phangdrabani as awai da na ga hayong ne yar Ronald lega dabani na noi ani di perfect match ni ne hasu Yaipuba gi wadu da yaning ba mong ama utuna haire mane Karandagi isaudagi yamanai noyani aseng baisu perfect match or match made from heaven kaiduni mona ne hada paini yenglaga nangido kadai da no makarim na bam yauri karim na zade ado mona ekoi se phanadi khatlak pazani e thaina wathi se am torak bani malim na mona noini na karanda bu khuda sidi kai da haurani Ronald na hoine as noini sa idea han bada yam khatba yam chagat ki miga malambani yare se chana basing sa hanam da chakisi aduga mu makha sanarase kuina pulutraba marup oibana ngasidi pena paudam nari hanagum nungsi chanana somda hentoish na machinda murum sonduna isau arai khailang nungsi bre yengune sibo namai darase ba hoik laktiba othok nungsi ridori da idea aina sidai sida magi thabak mayam se loin tobi leireba aduga mana kadai da nugai thoga leirino khangdib madoi bet la hero ra khangdaba nu pada so ishirani ai khutama ngasi mina ngasi khak nugai na leijaba si so mana mai thabak mayam se tomina se na kori aduga masana huji phau lakte ai ngonda thabak khaisa loin to khaleiri basi kaidorage chan isaulangi ro phidam bana maningdagi hangakpane fal mayam ado magi mafamda thamnaba thangdok thangjin semlamba nupido fat onthore hoida phidamba isaulangamini kaidoraba waraba wabai na teda sumpendaba kanada no ne ichana pendrisiba no responsibility loba hitaba sar Yaipuba haibra adudo mama sala aga kita oisu yingsin bayai dana se ekhoida loin thado maga ma gai da nungai ba chalino phidam bai papa khatna mako khotlaga us ibema nangasi soi bali to bikrani kuidor ga isa sar la khawrabani osai hero yadro amuk taram doi demand sar do makha da lehubani kakhalani nai bani enthoisina sorga sangna hondoklaga as aidi pakhalore Vishnu ningthau mana phaklang da thekle gaina amuk da leiramdan magi villain man ba masak to
Aduda mo pisunga suka yengadi mi halamda yamani asingba. Ibema man badanati yam sathibani ko mung hadana saura adi pura durbasani. Ima kaino haisibo aina hojik haikibado haidokanu ko ai sibaga ngamkiroiba hairida ado nang loisinabador aduga sarna magi library oiba ka adudane changona haibani. Hoi aibudi loire changuragi chango adudi ai kumi ko makhada thabak sing se yongi pedamba susi hairaga chatkre. Hentoshna so yaipubagi library oiba ka adu tamna lai thongdu tapna nok tawduna dachau aim ta changa ki abro chango. Hentoshna tapna thongdu hanglaga changai ai ko bro dachau hoi ko pamulo leiriba sofa du da makhut thillaga hairakpani. Hentoshna tapna changsilaga sofa du da famthai nupi du ne hek famthakre haibaga yaipuba table na kanda leiba chanaba singdu tapna nupi du ki mamangda thangjinbire. Abema ngasai dei nang waramani aisu ngana lake tawbani thaina gi classmate khara thengnadana lakpa yadraba se fried rice ka momo gani chatho cold coffee su yawbani yarni da dacho kesu wade da hey angangna se si jabawr adugane aiga thabaki wari sanase nang jana wahai sing se haina nupa mana chana ba sing do container dagi lauthokpiduna nupi magi mamangda insili dachau nang su chaw yare da igidi nang dum char aidi chasale. Hentoshna upai lete ngasai dagi thabak tawbagi masadu wasu warabani aduna ahenba marigeta leiriba spunduna fried rice tu ko tuna chaba hawi chaba tangkhai khara chalakpada yaipuba wa haire. Nangbu school su chatba si mayam si su senaba ngamgadro waruidro adum yumda nungaina leiba kaidoge bema yani da dacha ai some experience talini aduga lairi kidi kaisu kairoi ai exam mark wangdaba yade government job tawda yade haiba leiba natamnina. Oh hoi nangnabu yardi kaidid angang yoi kai hai yam singe nangsu masaini hai pa sawa khara pamjaba aduga akhoi mamana su aidi angang ori kandegi adum senlang bayam pami. Yaipuba noklaga karinoma khumge tawramban adubu lakliba call duna marak thatkre. Yaipuba call du receive tawraga hello phone dagi nupa ama yam wana sor holaga sir ai bung takanbi ai bu surasna chingna kre sir ai phana ba kuidan dana duna leir. Yaipuba yam phingna nangi location yam thunai gon tharo aduga nang kashu tawroi pakhatkan khanghaude phone adudagi nongmai makhon kaya tarakki. Yaipuba phone duda pakhatna thoiba tabro. Yaipuba famlambadagi haugattuna thuna chenthokre magi mising aduga loinana gari singdo mari thaudoktuna